Online Manipuri nungthilgi pau miyeng tabiriba pumnamakpu thoilai shrumna khurumjari ahanbada maroiba pau Korounganba Khumandagi lokhojarake lan harakpada Minister Lepao Haokip to aina Kanbikhiba nangi PRO duda hanguko nangi family nupi angang yaubagi kona BSF na pukhibani Kuki leisabi mari hero sadana Kanbikhiba Korounganbana kanbire hayu haina hairaga thadokibani nongmata kaim hairate adungai chahi taret khuntakpada awagi mathakta khut hanbadi lairadana maraibak thadoktuna chenaraba matamda thauna laina kok sijinaduna awa kaya bumaithiba piba athauba mapari hera chandra fauba miwangangnaba hemalakpadagi fi yomduna chadkhriba duni hojik fauba mahak kadaida leikhi magi aroiba mafam kaidano khangdriba sini hojik sumangai thawai khupakta haptuna chachariba singse saugatpiba mateng pangbiba midagidi khitang soirakpa asoiba ngaiduna leiba singna yamli miwa mayam sina thabakka amata tawningdaba faunnarai Kukina nai kreye naibu naimande maitai gi bukai lege moidawna preparation tau leibasu natte michang leibasu natte moidawna khulai leibasu natte moidawna sel thada binaba leibasu natte hojik sumangai ma thokpani tau leise naibu naimande Maka tarakpa abdira sidi arambai tengol gi PRO Robin mangang khorakpam dagi lokhojarake gada aniduna piba borduna thungni kukina lan ngamni haibasu natte mawalo de aduga kuki gi area duda moida thagatradi minai haigadro haiba mi yaunnarise noisu minai asengbani social media da warem na kana roi pot chai pige aigi tung ilo nathona yenge lao adudi ngammoine ko thadoklakli do nungsibagi natte gada aniduga kai Taramathoi onabani moigi area dani hairasu yam nungaire hairamaga loire is imai pema tauru bada mai pakpo oibiro kaina mithibong haisini noigi wahai ama haniduna aikhoida kyamuk yamna down chatpage haise langi babok nadi khangaroi laloi singdadi maida gi hajilakpani baftaw yare waloi silasi lepnarasi gada support tauriba kangbu personal tanarakani ko yare bai Makatarakpa update Jackson Minasi amuk hana yeknabagi khayata Chongsin Gumsi Federation of Haumi Youth Wing Jackson Minasi amuk hana yeknabagi khayata Chongsin Gumsi haina Federation of Haumi gi Youth Wing na thadorokpa cherol amana fongdorakli cherol asina hai chahi kaya lamdam sigi yalomi singbu kuki militant singna lona amadi fongna masing thingamdana hatkre haukiba chahi gi me ahomdagi maru oina lamdam sigi yalomi singda khut tharakpa Yellow missing tanthorokpa asi anauba nate masibu thengnanaba mipum khudingmakna honaringai tanja asida minungsi machet amata yaudana makhoigi marakta changsenduna masabu kuki singda khangna amasung khangdana sinabagi thabaksi leptana changsinbagum uhali khulai su paidaba ikhoigi mioi singna karamba wakhaldagi kuki gi khayata changsilibano haibagi wahang kaya mipum khudingna ngangnari mafam khangdana mangkhraba thiba khangdana leiriba kaya sikre khanglabasu asiba masa phangdana leiriba kayani Chatkrabasing aduna piramba awa China di imung manung miyam da hauri masi makha tana thoktanaba lamgi club maira paibi singna chatpa yaba yadaba tauba yadaba singi matangda mifam pangthokpiyu mama mapa singna su macha singna thokliba irang asigi matangda kupna macha singbu khanganbiyu Manipur lenga ki maikaidagi kuki ga tainariba lambi singda security matik chana thambiduna achat awok sing check tongnaba post athubada hangdokpa mathau tare Misi mina kaya danatana mayu maikay tumna may thadok pikraba awaba taraba ikhoy kunay asibu kanana ba kanbalan ama chatharingay marakta ikhoy maselgi marakta nungsinadana ba hotnaba manba yeknabana harawnaba thabak kaya ikhoy maselgi marakta tawriba si khudakta lepiyu lanan si ikhoy ipa ipuna ikhoyda sinabiramba iramdam asibu kanana ba lanfamni haibasi khangminasi hairi makha tarakpa update sidi editorial kalam okangla pawdagi lokhojarake High Command gi yathang inbada furuk isaktam kahen gadawriba State asida thokliba irang asina maram oiraga miyam pumnamak tangdu leita handre numit chamangani sujilaklaba irang asina miyam gi pungning wakhal leita handabaga iroinana subanomagi thabak thoram singda su saitheng pibadagi miyam namausa gi punsida hingba ngamdabagi fibamda lairakhiba asina maram oiraga semilon gi fibamda su achoba saitheng pire irang asigi warosin prognaba hona binaba Leitabadagi miyamna loikham naidaba irang asigi awaba mayoknaduna leiri set asida miramdagi changlakpa illegal chin kuki terrorist singna 2023 gi May 3 dagi khangawdana mitei miyamgi mathakta khut thaduna landaba horakhibani afaba makhalgi langi khusu khulai paiba miramdagi changlakhiba kuki jo kanglokki masing yamdaba kangbu amana lan chatharagliba si state lengangna warosin puraknaba hotnabada central government gi maikaidagi khut thingjinuna wathok asigi warosin puraknaba honari hairabasu warosin puraknaba hotnaba uba phangde masina maram oiraga terrorist sing asina maning tamna nongmai kapa drone dagi bomb gi attack tawduna mitei miyam
khai khaiduna hatpa amadi mioi kayabuna aso apan nanghanbagi thabak-sing chathaba ngamlibani. Masina maram oiraga chingkhong chingyaga naknana leiriba khunjasing ngasina kari hayengna kari thokadage haiba tamba ngamdaba fibam amada tumba chaba khangna leirakiba tha 13 sujillakle. Fibam asi yauraba fawba India government gi luchingmasing Prime Minister Narendra Modi amadi Union Home Minister na chingwa luchingmasingna kumai yengbagum leibasi Manipur gi apunba saktam kaikhiba amadi mitai miyam gi khungul mutkibada akaiba leite haibagi thawongni haibada haimanba thoklaroi. India government na geopolitics amadi proxy war chathaduna India gi mapangal kankhat hannaba anauba lalong chathaduna yumthangnaba leibak-sing lengaklonda sapu pinaba thaurangi manung channa Manipur gi apunba saktam Macen thugainaba hotnarabra haibagi chingnaba leiribasi laibak thibani. Chin Kuki Jo narco terrorist singna chathariba lan asigi manung channa lamit tumit maming hongdoktuna lamdam asibu Kuki state onthongnaba hotnabagi thabaksu chathaduna Imphal airport ki tiketa lamka thajinba Churchanpur bu lamka amadi thangjingbu thangting onthongnaba hotnari. Masida natana maidingu Tauthingmang Christafta 154 to 364 bu Kuki gi mapa mapuni haijinduna puwari semdok sadokpagi lalong phawba chathariba asidagi khangba ngamlibadi chahi 5,000 hena maning tamlakhiba kanglaipak Manipur gi apunba saktam kangkhong chaihalaga Kuki jogi leba onthongnaba hotnabani haina lawi. Makhoina puwari nat amadi lamit londa Landabadagi hendoktuna mitai miyambu genocide chatharagliba asida Manipur gi yellow furup ki miyoi sing maru oina mitai singna tumina leishinpham thokte lan ka heuragliba Kuki terrorist singbu chap chaba para tambiduna lamdam asidagi takthokiba natraga maru fukna manghankhiba honafam thoi. Mitai miyamna masagi furup amadi punsi kanjanaba hotnabagi lantheng changsenbada Mainland India da lengaklon gi chukli pairiba BJP gi Narendra Modi na luchingba NDA lengakna ayat apam pipam thokte loinana state asigi BJP gi N Birena luchingba lengang na makhoi gi party gi high command gi yaka yengduna leibagi mahon mapi mapa ama oibagi lofam thokpa thodang lauduna furup ki saktam amadi miyang gi punsi lanthum kanabagi damak thongna phudokpham thoi. Matang asida lairakliba wafam di state lengang na high command gi yathang amadi phamna hena lumna lauduna furup ki saktam kaikhiba amadi yellow mi mitai miyang gi kangkhul mutkibada kaiba leite haibada wakhal leitaba Tarabadi miyamna naramdam ngangnaba sinakiba pangal power adu fudokpada akiba leifam thokte atopana furuki saktam thugaina hotnaduna war crime amadi terrorism gi khamthengba genocide chatharaba fawba lenga asina high command gi yathang ngaiduna leibadagi naramdagi apunba saktam kaikhiba thoklabadi madugi thodang mayanglam lengak amadi state lengak ki mayokta miyamgi akanba Lanjang changsilak pathoklabadi lengaki kok chikpa oibada natana miyamna siguma party asi makha tana lamdam asida lehendana bagi firep lorkpa yai.